시기당 따이다래고 이니기 라인보다 아버지 오늘도 살면서 맞긴 기당 떠비요 남노아이 지시네고 지엔도 끼버기 미네 거지 지엔도 지엘리버니 한때기 까리버가도 거의 거의 지엘리버니 맞으나 오늘도 아버지 그러기 이니기 맞긴 기당 오늘도 살면 기당 맞긴 떠비로 나는 바이베야 시시니 시시가지 아버지 사대주 시도 가고 아버지는 남바다래 아버지는 남바 그러고 이제 뭐 거기서 동시에 맞다니까 혹시 만약에 빨리 뭐가 잡히게 따라하네니까 거기 집에 구당자 문제 들어보자 아니네 니에도 신세리 이신 아니게 정만해니까 이신 뭐가 잡히게 따라하냐 그럼 뭐 없이는 그렇다고 그냥 이신 뭐 짜면서 나이스 이도 그러니까 이내 주나 이래라 또 비로가 파비라 근데 용진 분은 미지 않을 때 Mari koi si ni asi ni sen pi masa ni laiba kawaida mana kana haya desian kecil asi ya kan koi da dia ba ni se lai kan ju lai kan sa ju ni mana ba ada dalam ju ko pi da ju si lai isa koi pi no ka tani 저희 게 아무 소리가 안 비. sahi ma khai pa 너는 게 ai chala ai là cái thầm anh đi lấy xe đi mà sao ở đây con sẽ chỉ một xe lấy ham để đi bộ cái gì đi cái thùng cái mà phải đồng phải thấy là trong người trong cái ai là phải cho lúc này mai thì quay cùng cái ở nó tổng vốn năm thế này cũng có được cái là khai lập pháp 이게 이게 그냥 우리 바깥에 뭐 그냥 좀 저거 인기 좀 써미나 봐 했다는 거. 아, 뭐냐 또 거기서 나쁘게 그런 거 그만 뭐냐 빨라. 아니 앞에 그냥 보면 수분 인간 보내지 이마에 수도 그리고 탑비를 있네 봐. 아, 그러면 아, 선물하는 뜬이라. 아, 혼자라. 시간이 안 하는데 얘도 보이니 얘도 보이니 얘도 보이니 또 얘도 보이니 얘도 보이니 라스라 시간이 hay 시간이 보다 세야 보거네 바르거네 얘도 보이니 그래서 지금 거기 이런다는 게 지나오시냐 맞진 좀 마망도 좀 많이 비디오 가지고 저기 뭐 이게 그래서 좀 나가 좀 배사가 맞진 거를 좀 더 봐. 그동안 자기 독달나 아이로 배사지 게 아무까 이래서 또 가야 하지. 엄마 묵도 가야 먹고. 나가 먹고. 아루가 거기 막 보고 와 빈 쳤다지. 뭔가 묵도 그 하야. 뭐 머니푸르도 냉남버디 냉남니 아다 카라메디 머니푸르 또그 그 제천디 그기 동동디 고디 가서 하비버디 거 아무디 바깥과 아니 마 물레기 따거디 아니 본인이 양 하고 하고도 어디는 한게 가만히 좀 비릴 거지기는 그죠. 생에 하면 동호회 모할 때 거기 야버지는 못 잡고 똑똑 하지만 또 넘볼 가지고 근데 이런 데 질레 왜 이렇게 나오신 거죠? 이게 안 가면 맞딩이 당 똑비요. 어디 아마 동호회 아무 총량이 내봐. 거기다 뭐 짝짜나고 보내고 나오고 독보다디 시간만 내도 딱 놓으실래. 근데 혹시 비례가디 이게 맞딩 안 가면 그당 모양 좀 맞딩이 당 똑비요. 이게 지금 너희는 배가 보이냐 보란 바 이게 지금 나를 해야 अदुगी मा इनेसिगी चा इशुजिंग लेगम चाबु क्या हम तादे ने गायगदी इरम बसिल ले गिली बेचनो आसो सो इने ज्ञान आप से मतिंग दंग तो बियो अदो इन बाबादो ले ने दी खादी फरम को बाबादो खाद के के ले की तनेगा बाबा ले की की मा नि कोई थापी ला कई दे तो की के ला कोई मा दे नि ले की दे दा गदी सला ga le imo ha कोईना टिक टिक नाउ कन बखत बो होता गदि कोई फारी ने अदु
ꯑꯩꯁꯨ ꯀꯟꯕ ꯅꯠꯇꯦ ꯑꯗꯒꯤ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯗꯤ ꯊꯨꯅ ꯇꯧꯊꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤꯅꯅꯦ ꯀꯥꯏꯗꯒꯤ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯁꯤꯅꯦꯕ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯐꯪꯉꯤ ꯍꯤꯡꯒꯣꯜꯗꯨ ꯑꯩꯅ ꯊꯝꯃꯒꯦ ꯈꯣꯠꯂꯒꯦ ꯌꯨꯝ ꯂꯩꯕ ꯍꯤꯡꯒꯣꯜꯅꯤꯅ ꯂꯧꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯁꯤꯅꯦ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯌꯥꯝ ꯊꯨꯅ ꯄꯨꯈꯠꯂꯒ ꯌꯦꯡꯉꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯁꯨ ꯃꯌꯥꯝꯅꯁꯨ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗ ꯑꯦꯗꯃꯤꯠꯇꯤ ꯇꯧꯁꯜꯂꯒꯅꯦ ꯑꯗꯨ ꯊꯣꯛꯎ ꯑꯃ ꯃꯥꯏ ꯑꯗꯨꯝ ꯂꯥꯛꯆꯔꯛꯀꯅꯤ ꯃꯌꯥꯝꯅꯁꯨ ꯏꯔꯝꯗꯝꯁꯤ ꯂꯩꯕ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯄꯨꯜꯂ ꯂꯩꯕ ꯃꯍꯨꯠꯇ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯑꯦꯗꯃꯤꯠ ꯇꯧꯔ ꯂꯩꯕꯅꯗꯤ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯌꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯁꯨ ꯗꯤꯁꯦꯕꯜꯒꯤ ꯀꯥꯔꯗꯀꯨꯝꯕꯗꯤ ꯄꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯔꯀꯥꯔꯗꯤ ꯈꯨꯊꯥꯡꯗꯗꯤ ꯀꯩꯗꯤ ꯁꯔꯀꯥꯔꯒꯤ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯇꯦꯡꯕꯥꯡ ꯂꯨꯄꯥ 5,500 ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯥ 4-5 ꯊꯥ 4-5 ꯄꯨꯟꯁꯤꯜꯂꯒ ꯐꯪꯕꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨꯅꯗꯤ ꯃꯁꯤꯡ ꯊꯥꯔꯒ ꯌꯥꯄꯣꯠꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯗꯨꯗꯤ ꯐꯪꯅꯤꯡꯀꯥꯟ ꯐꯪꯕ ꯑꯗꯩ ꯐꯪꯅꯤꯡꯗꯦ ꯀꯥꯟꯗ ꯇꯣꯛꯄ ꯃꯗꯨꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯍꯟꯗꯛꯁꯨ ꯐꯪꯗꯕ ꯀꯨꯏꯔꯦꯕ ꯍꯥꯟꯅꯗꯤ ꯊꯥ 4 ꯄꯨꯟꯁꯤꯜꯂ ꯄꯤꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯊꯥ 7-8 ꯆꯠꯂꯦꯕꯀꯣ ꯃꯣꯏꯒꯤ ꯄꯩꯁꯥꯗꯨ ꯉꯥ ꯌꯥꯄꯣꯠꯇꯦꯕ ꯏꯅꯦ ꯀꯩꯅꯣ ꯇꯧꯁꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯅꯦꯒꯤ ꯉꯁꯤ ꯄꯥꯡꯁꯤꯗ ꯂꯣꯏꯗꯕꯁꯦꯕ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯈꯣꯡꯕꯥꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯎꯅꯕꯤꯔꯒ ꯏꯅꯦꯒꯤ ꯑꯅꯥꯕꯁꯤ ꯈꯤꯇꯪ ꯃꯌꯥꯝ ꯃꯇꯦꯡ ꯈꯔ ꯇꯧꯃꯤꯟꯅꯔꯒ ꯏꯅꯦꯁꯤꯒꯤ ꯊꯋꯥꯏꯁꯦ ꯀꯟꯃꯤꯟꯅꯁꯤ ꯑꯗꯨ ꯋꯥꯈꯜ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯝ ꯏꯅꯦꯁꯤꯁꯨ ꯑꯗꯨꯝ ꯏꯔꯝꯗꯝꯁꯤꯗ ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯕꯅꯦꯕ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯊꯥꯏꯅꯒ ꯃꯥꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯈꯟꯕꯤꯒꯅꯨ ꯁꯤꯕ ꯌꯥꯄꯣꯠ ꯑꯗꯨꯝꯕ ꯈꯟꯕ ꯌꯥꯗꯦ ꯑꯗꯨꯝꯕ ꯈꯟꯕ ꯌꯥꯗꯦ ꯁꯤꯗꯅꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯃꯇꯦꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯁꯤꯕ ꯌꯥꯄꯣꯠꯇꯦ ꯃꯤ ꯍꯧꯖꯤꯛ ꯈꯟꯕ ꯌꯥꯔꯕ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯝ ꯇꯥꯟꯅꯁꯦꯕ ꯁꯨꯝ ꯏꯁꯥꯅ ꯌꯨꯝꯗ ꯂꯩꯁꯜꯂꯒꯗꯤ ꯑꯅꯥꯕꯗꯣ ꯇꯧꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯝ ꯆꯠꯂꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯅꯥꯕꯁꯤꯗꯤ ꯌꯣꯛꯎꯅꯨ ꯀꯥꯟꯗꯦ ꯌꯥꯎꯁꯪ ꯑꯗꯨꯗ ꯀꯩꯝ ꯊꯤꯌꯨꯅꯨ ꯑꯗꯨꯝ ꯆꯥꯏꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯒꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯕꯤꯄꯤꯁꯦ ꯈꯤꯇꯪ ꯋꯥꯡꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯐꯦꯔꯦꯟ ꯇꯧꯕ ꯌꯥꯗꯦ ꯈꯣꯠꯄ ꯌꯥꯗꯦ ꯑꯃꯨꯛ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯀꯩꯅꯣꯗꯣ ꯏꯅꯦꯅꯁꯨ ꯋꯥꯈꯜꯗꯣ ꯌꯥꯝ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯕꯤꯄꯤꯗꯁꯨ ꯋꯥꯡꯈꯠꯂꯛꯀꯅꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯈꯟꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔꯗ ꯏꯃꯤꯠ ꯇꯧꯔꯒ ꯂꯩꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯃꯥꯒꯤ ꯁꯦꯕꯥ ꯁꯤꯕꯤꯗꯤ ꯀꯅꯥꯅꯣ ꯇꯧꯕꯤꯒꯅꯤ ꯑꯗꯒꯤ ꯆꯥꯛ ꯏꯁꯤꯡꯅ ꯀꯅꯥꯅ ꯊꯤꯜꯂꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯅꯤ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯗ ꯃꯣꯏ ꯃꯌꯥꯝꯅꯗꯤ ꯏꯃꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒ ꯈꯤꯇꯪ ꯗꯥꯛꯇꯔꯗ ꯆꯠꯂꯅꯤ ꯆꯥꯛꯀꯤ ꯃꯥꯅ ꯀꯃꯥꯏꯅ ꯊꯤꯜꯂꯛꯇꯣꯏꯅꯣ ꯑꯗꯒꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯁꯤꯒꯤ ꯑꯃꯨꯛ ꯈꯟꯕꯗꯀꯣ ꯑꯗꯒꯤ ꯑꯩꯅ ꯗꯥꯛꯇꯔꯗ ꯂꯩꯔꯦ ꯑꯅꯥꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯁꯦꯕꯥ ꯁꯤꯗꯤ ꯀꯃꯥꯏꯅ ꯀꯅꯥꯅ ꯇꯧꯕꯤꯒꯅꯤ ꯑꯗꯒꯤ ꯅꯥꯔꯦ ꯑꯩꯁꯦ ꯑꯗꯒꯤ ꯑꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯌꯥꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯦꯛ ꯍꯣꯠꯅꯗꯅ ꯃꯥ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯕꯤꯔꯤꯅꯤ ꯑꯩꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ ꯑꯗꯒꯤ ꯏꯆꯥꯁꯤꯡꯒꯤ ꯇꯧꯒꯗ꯭ꯔꯥ ꯑꯅꯥꯕꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ ꯇꯁꯦꯡꯅ ꯑꯋꯥꯕ ꯍꯥꯏꯗꯨ ꯊꯣꯛꯑꯦꯕ ꯗꯣꯛꯇꯔꯗ ꯂꯩꯔꯒ ꯏꯃꯤꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯅꯥꯕꯗꯨ ꯄꯤꯖꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯉꯝꯖꯗꯦꯕꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯏꯃꯥ ꯍꯣꯏ ꯑꯗꯩ ꯑꯩ ꯅꯨꯄꯤ ꯍꯣꯏ ꯑꯗꯨꯝ ꯂꯣꯏ ꯇꯧꯕꯤꯔꯤ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯝ ꯂꯩ ꯀꯅꯥ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯁꯦꯕꯥꯁꯦ ꯑꯅꯤ ꯊꯣꯛꯅ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯇꯧꯕꯤꯔꯣ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯈꯪꯗꯦ ꯌꯥꯝ ꯂꯥꯏꯔꯕ ꯂꯥꯏ ꯆꯪꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ
수면 호스피탈 내에서는 아직 problem제 세바 시리게 프로그램이 좀 많이. 나중에 세바 시리게 야, 근데 거기 오늘은 치민이서 거기 바부 베인기 미행 수용도 장비용도 거기 이니에서기 더와이 간다고 되는데 좀 거기 이니에기 더와이 간다. 오늘은 사이나 그냥 마팅 거기로. 나와 파가나 봐요. 하우비 집에 하우비 그렇게 마마 하우비 그렇게 더보기 안 하지 아무거나 하기 봐. 아무것도 아니. 마마 하우비 그렇게 마마 하우비 그렇게 마마 하우비 아까 그 부터 시작해서 이제 뭐좀 아까 막 우리 저부터 바라하거든요. 바라하거든 좀 부샤지. 뭐 이상한 것이 아주 이게 칸들이고 바라하거든 좀 아직 아까 뭐 바라하든 마탕 좀 되는 거. 옥도음 옆에 디자인이 좀 잘리지. 아직 옥도 방이 아파네. 감비와가 내가 뭐 뭐야다 봐. 배차비 왜 칸? 배차비 왜 칸이라디 뭐기 옥도에 부모님들 보라 포트보라 디칸디에 보고. 아주 이 프로그램도 ям 레이다. ям 푸이다. 이게 아주나 하나 아웃 부컬래 하듯이 딱 차니까 이 얘기는 옥도에 하나 đi cô kia đi phỏng là 2 bộ mà rồi mua gì đi phải xả phỏng nó pi ra rồi phơi rồi đi phụ tiên khai sầu nó phải xả nó cứ lâu rồi phơi rồi 2 bữa ra mà phải mai tàu vậy luôn đặc biệt là emission tàu rồi lấy vào hay cái như thì lấy vào cái nó đi cài thì nó mua những đi lạ các mà tiên bằng mua một đi qua liền mà tiên bằng người thì đúng là cái tụi mình thì cái gì quay hai người bạn anh nào cũng tham bảo cái anh đâu đó in thu in được cái nào cũng đi thằng cũng đi cái nào cũng đi khăn bây giờ rồi tôi nhiều quá hai cái anh em là không căn lên vui ra rồi thì sẽ hai cái thằng ini ki kalau di farm di kai lam farm long di di an kalau ke kan lagi kalau tu ini Ana ba imana ri ko ya hai người no mà ta na ba không có là bởi chân là đi đô tí sao là đi đô nãy y vấn đề về y vấn đề mà cái thùng hộp thuốc cái này là luôn này cái máy cho mình ai cho hai cái thằng gì nè因为这天那个话不是现在看着有个东西，关键呢，他不说一个，现在累的，刚才hospital累，刚才hospital这种设备是越来越这么晚呢，你看现在这种地个设备都比较不这种本地，比方说，来应的不一样的，那 hospital 的这个东西，我们外在的，会给是 phone number 来的，那种。或者是播的都比如对吧？会拿那么定出来的，我是让人类说会拿那么定的，怎么会是动这个各种话？你我看咱外头这样看真，比如那都没俺那个，人东西他们也找我们也没俺那个，怎么那么定动这个？你你个我看真那个 BB 王那边那个个，我看看真比如那。좀 나이는 뭐야? 그냥 통투는 나이는 좀 그런 데 없이. 아니, 마다마다 위에 짝틀라고도 마다마다 위에 라카니 뭐. 그래서 좀 나를 가서 좀 내기 좀 같이. 그러나 호스피탈이야. 그게 호스피탈은 내가 거기가 가만히 또 뭐. 아주도 동네 것도 없이. 그 아이들 이제 해본 건데. 왜? 가야 되나? anh vâng anh mà biết Cái con cần tốc